ꯂꯦꯡꯕꯤꯔꯛꯇꯨꯅ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯁꯣꯔꯥ ꯐꯨꯠꯕꯣꯜ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯅꯣꯜꯂꯨꯛꯆꯔꯤ꯫ मखल मथल के थरम के संदुक्तुना ताहंजरिबा सी मेगाहर्ट्ज मरफु ड्रामा थोई 10 अनिदा संदुक्चरिबा डायमंड रेडियो खोंजमदगी संदुक्चबा रेडियो चैनल सिगी अनिस्तुबा थरम परेंगनी अदोमना हौजे ताबिरिबा सी चैनल सिदा हौजे लांथोकचरी लेबा बुकपो निमित खुदिंगी थमजबा सैरेंग वरेंग पाबा ngasiगी थरम सिदा ताबिसी वरी मच्चा पाथोकपा अहमद ताबिरसी नाम देवजानी कोंगबा नंदबम लेकाइदगिना पाथोकपा वारी मच्चा तामिनसे अहमद डायमंड रेडियो की थौमीसिंगबु इकोकनोना खरमजरी अमदि इकाय खमना उचरी अमदि लिसनर सिंगबसु इकाय खमना उचरी अमदि नोलुकचरी अइगी वारी मचागी ममिंग संब्रुदु तमंगाइरे ngasi aigi tolo phangwa numini pauna kaithenda leiba state bank ta paisa kaithok loraga thorokpada ngasai isa thomina boroi chawbaga thoiding kaboka leba hangan ga leiro hai hobodo khangning ningsing laktuna thangal kaithel gi chillaba maraktuda mayam inabado yaururi ima ka khen polakta sangduna kabo hebok leiruraga haidorakpada boroi asobo yonmado ubadagi boroi shu leige aduga injang na pisu khara yengloge khanduna footpath phamniba injang yon bisingdudagi au ba apama pamba khara leire पोपम फंबिसिंग अदुना मखोइगी पोटसिंग दो पयोम दे योमसिन नै अदुदगी पुलिस नै जांग ना पियोन बि मयाम कोइतान ताले पोचैसिंग अदो साइखाइबी हैदोकपी अमदि लंगथोकपी पोचैसिंग अदो ड्रेन दा तासिनबसु यावरे ऐसु ngaiak leptuna yengduna leire ngahak tenkhairamlaga pulising do satkhare makoi hek sakhibaga injang yombi haira boroi komla sem yonbi singado hana magi mafam da pochai singdo amuk tharaga yole aisu boroi ga sem komla kiji amamam leire tungdagi laphoi yombi amana ibema laphoi sisu khajikta leibikho hongna pithoklage pulisna tanbada su fort kamat yondre ngasidi makoina lisaina kanbada laphoi ga se loina pope matat su tatle tawise laphoi da natana khutta phaw kanthatlanduna khutse kaya da sauna pomlaba asang baheb kaba makhai kanthatlami onthokna nungsi haikidreda minungsi khangkhidreda upai leimandabagi tawraba haibadoni pukning dum onthokna nungsi khre mahakna mathang samdare aduga laphoi do pai duna yenge aina kaya no ne aigi khonjel tabada mahakna yankhallaklaga yamna ikaina hinjabi nang oire aina ibe maka hairusidi aina nangbo sanabi natro mahana mani mandrabo aina asukuina unakhidrabanina nahakti yamna honglamlena nangdi ngantana nayom adum pankhredo ado angang bu kayano kari tawna kharge mahana angang mangani nupa hum nupi ani ni isa nupi ahaldo mayum pankhre mopa ani du sunganta nupi thijilagle nupa amaga nupi amaga wali mayum pangandaba mahai masingdi matik chana amata tamdrabanina migi thabak suba khara yaw dukan phamba khara yaw tawri magi ngamna bohonari imong nupi du su hai singi magi tonga loi chana khre aina ipuroiba sonbaduga isani siga thakpa ngamnaraba honaribasini makhoi ohum sahi onda na namru hobadagi mingondagi pusilaba sanyamdugi sendoi punan honagadra aidi yamna wareda aina sanahanbi haigumna da nangsi onthokna waramlanida ko sanamina wabage hairurabadi maximum yorobani haidana kanadi 99 degree yorobani siba yadabagi hingleba haibadu tareda aina masine ngang thorokpa ma magi 99 degree yore haibasi hojik phawo toklamdri aina bektagi loktoklaga lupa lising ani zatpi amapi mahana nangbo laphoise loina lorage hairiro thoka leibro farene adudi loina lobikhro onthokna nungaireda lai haibase leitabana teko ngasigidi mapagi dak leibesu taba amata lehaudraba isa tombagi practical gi book lebiusu hayowi fareda ado nang kari da haptoino aina aidi suna tangi laphoi lapha amakatang loge atei nang yon jahoroda
ꯆꯠꯂꯣꯗ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯨꯔꯦꯗ ꯂꯨꯄꯥ 50-50 ꯈꯛ ꯄꯤꯕ ꯂꯐꯣꯏ ꯂꯐꯥ ꯑꯃꯈꯛꯀꯤ ꯅꯪꯒꯤ ꯂꯨꯄꯥ 2,000 ꯆꯠꯄꯤꯗꯨꯗꯒꯤ ꯑꯆꯣꯏꯕ ꯍꯟꯗꯣꯏꯕ ꯂꯩꯖꯗꯦ ꯉꯁꯤꯒꯤ ꯂꯐꯣꯏ ꯂꯐꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯌꯣꯟꯗ꯭ꯔꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯄꯩꯁꯥ ꯄꯤꯔꯝꯂꯅꯨꯁꯦ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯁꯤꯈꯛ ꯄꯨꯈ꯭ꯔꯣꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯄꯩꯁꯥꯗꯨꯒ ꯂꯣꯏꯅꯅ ꯄꯤꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯆꯣꯏꯕ ꯍꯜꯂꯛꯑꯣ ꯍꯥꯏꯈ꯭ꯔꯕꯣ ꯅꯪꯒꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯔꯣ ꯍꯥꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯅꯤ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯐꯥꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯨꯝ ꯀꯥꯏꯅꯈꯤ ꯑꯗꯣ ꯉꯁꯤ ꯈꯪꯍꯧꯗꯅ ꯅꯍꯥꯛ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯃꯤꯠꯀꯥꯗꯣ ꯉꯥꯡꯁꯤꯜꯂꯗꯅ ꯃꯃꯤꯠ ꯑꯃ ꯄꯤꯔꯥ ꯆꯦꯜꯂꯗꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯧꯔꯗ꯭ꯔꯅꯦ ꯑꯗꯨꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯐꯣꯏꯗꯣ ꯄꯤꯔꯛꯂꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯊꯦꯡꯅꯗꯕ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯄꯛꯇ꯭ꯔꯦꯍꯦ ꯄꯩꯁꯥꯅꯦꯅ ꯑꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯗꯣ ꯂꯐꯣꯏ ꯈꯔ ꯐꯖꯕ ꯆꯪꯊꯣꯛꯄꯁꯤꯗꯤ ꯅꯪ ꯌꯣꯟꯖꯍꯧ ꯑꯩꯒꯤꯗꯤ ꯂꯥꯏ ꯀꯠꯅꯕ ꯅꯠꯇꯦ ꯆꯥꯅꯕꯅꯤ ꯁꯤ ꯃꯆꯥꯁꯦ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯂꯐꯥꯡ ꯃꯆꯥ ꯑꯃ ꯂꯧꯔꯒ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯎꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯑꯩ ꯂꯥꯛꯂꯦ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯦꯂꯤꯚꯤꯖꯟ ꯉꯥꯏꯍꯥꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯨꯕꯗ ꯁꯦꯔꯤꯌꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯁꯦꯔꯤꯌꯦꯜꯗꯨꯒ ꯁꯅꯥꯍꯟꯕꯤꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯁꯦꯔꯤꯌꯦꯜꯗꯨ ꯂꯣꯏꯕꯒ ꯑꯩ ꯇꯨꯝꯕ ꯆꯪꯂꯦ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯁꯅꯥꯍꯟꯕꯤꯒꯤ ꯃꯁꯛꯇꯨꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯩꯅ ꯀꯟꯊꯠꯄꯤꯕꯒꯤ ꯁꯛꯇꯝ ꯊꯨꯃꯣꯛꯇꯒꯤ ꯂꯐꯣꯏ ꯃꯨꯟꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯕꯒꯤ ꯃꯇꯠ ꯇꯠꯂꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯐꯣꯏꯁꯤꯡꯗꯣ ꯁꯥꯔꯕ ꯅꯨꯡꯁꯥꯗꯨꯗ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯈꯨꯝꯖꯤꯟꯖꯕꯗꯣ ꯃꯗꯨꯇ ꯎꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯈꯟꯈꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ ꯀꯦꯖ ꯃꯧꯖꯕꯗ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯏꯀꯦ ꯀꯦꯖꯕꯅꯤ ꯃꯁꯛꯁꯨ ꯃꯍꯥꯛꯅ ꯏꯐ ꯐꯖꯕꯅꯤ ꯉꯧꯔꯣꯛ ꯉꯧꯅ ꯔꯥꯁꯤ ꯂꯩꯅ ꯐꯖꯕꯤꯅꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ ꯁꯅꯥꯍꯟꯕꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕꯗ ꯃꯉꯣꯟꯗꯇꯅꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯔꯛꯂꯤꯕ ꯇꯥꯟꯅꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯐꯥꯒꯤ ꯄꯨꯕ ꯋꯥꯉꯥꯡ ꯉꯥꯡꯊꯣꯔꯛꯄꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯤꯅꯤ ꯃꯥꯒꯤ ꯐꯥꯒꯤ ꯇꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ ꯏꯉꯥꯎꯇ ꯉꯥꯎꯖꯕ ꯏꯔꯥꯡꯇ ꯂꯥꯡꯖꯕꯤꯅꯤ ꯃꯕꯨꯛꯁꯨ ꯏꯆꯝ ꯆꯝꯖꯕꯤꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯌꯛ ꯂꯥꯎꯅ ꯐꯖꯈꯠꯂꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗꯦ ꯃꯍꯥꯛꯀꯤ ꯄꯤꯗꯥꯕꯟꯗ ꯊꯨꯡꯂꯤꯕ ꯑꯆꯧꯕ ꯑꯃꯨꯕ ꯁꯝꯕ꯭ꯔꯨꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕꯒꯤ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯤ ꯈꯪꯗꯦ ꯃꯤ ꯑꯇꯩꯗ ꯊꯨꯡꯕ ꯁꯝꯕ꯭ꯔꯨꯗꯒꯤ ꯃꯉꯣꯟꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨꯗꯨꯒ ꯃꯥꯟꯅꯗꯦ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯃꯥꯏꯗꯨꯗ ꯊꯨꯡꯕ ꯁꯝꯕ꯭ꯔꯨꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯎꯕꯅ ꯑꯗꯨꯛ ꯀꯜꯂꯛꯂꯕꯗꯨꯗꯗꯤ ꯄꯥꯈꯪ ꯃꯆꯥꯅꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯁꯝꯕ꯭ꯔꯨ ꯊꯨꯡꯕꯤ ꯅꯪ ꯆꯥꯛꯏꯀꯣ ꯅꯪ ꯄꯥꯝꯃꯤꯀꯣ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯁꯝꯕ꯭ꯔꯨ ꯀꯧꯔꯤꯕꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅꯁꯨ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯂꯨꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯍꯦꯛ ꯂꯧꯈꯤꯕꯅꯤꯅꯦ ꯀ꯭ꯂꯥꯁ 9 ꯀꯥꯈꯠꯂꯛꯄꯗ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ 12 ꯂꯣꯏꯔꯒ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯕ ꯌꯥꯎ ꯃꯈꯥ ꯇꯝꯊꯕ ꯌꯥꯎ ꯃꯌꯨꯝ ꯄꯥꯟꯅꯈꯤꯕ ꯌꯥꯎ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯦ ꯅꯣꯡꯃꯇꯁꯨ ꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯅꯛꯅꯔꯤꯕ ꯃꯔꯛꯇ ꯑꯗꯨꯃꯛ ꯎꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯥꯞꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤꯅ ꯑꯗꯨꯃꯛ ꯎꯅꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯣ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯐꯥꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯅ ꯁꯅꯥꯍꯟꯕꯒ ꯎꯅꯔꯦ ꯃꯍꯥꯛ ꯎꯅꯕꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯑꯩꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯍꯧꯁꯥ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯑꯗꯨꯉꯩ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯔꯤ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯑꯃꯒꯨꯝ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯑꯩ ꯀꯔꯤꯃꯠꯇ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦꯗꯣ ꯅꯨꯡꯁꯤꯗ ꯁꯅꯥꯍꯟꯕꯤ ꯁꯛ ꯐꯖꯕꯤ ꯅꯍꯥꯛꯀꯤ ꯑꯗꯨꯛ ꯐꯖꯔꯝꯕ ꯁꯛꯐꯝꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯐꯖꯔꯕ ꯉꯧꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯍꯤꯡꯅ ꯃꯝꯂꯝꯂꯦ ꯎꯟꯁꯥ ꯄꯨꯝꯕ ꯄꯨꯡꯈꯨꯏ ꯈꯨꯏꯔꯝꯂꯦ ꯀꯥꯍꯠꯂꯕ ꯈꯨꯗꯥꯡꯗꯨꯗ ꯃꯆꯨ ꯊꯣꯛꯇ꯭ꯔꯕ ꯈꯨꯏꯗꯤꯡ ꯈꯣꯏꯗꯥꯡꯂꯕ ꯈꯨꯖꯤ ꯀꯔꯤꯅꯣ ꯁꯅꯥꯍꯟꯕꯤ ꯅꯪꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯄꯨꯝꯅꯃꯛ ꯄꯨꯡꯍꯣꯡ ꯍꯣꯡꯂꯝꯂꯦ ꯍꯣꯡꯂꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯕꯤꯗꯥꯚꯝꯒꯤ ꯁꯝꯕꯨ ꯑꯗꯨꯇꯃꯉꯥꯏꯔꯦ ꯁꯝꯕ꯭ꯔꯨꯗꯨꯗ ꯃꯉꯥꯏꯔꯦ ꯑꯔꯣꯏꯕꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯃꯤꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯅꯣꯛꯂꯣꯛꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯄꯣꯌꯥꯝ ꯑꯆꯧ ꯁꯦꯀꯣꯡ ꯕꯖꯥꯔ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯇꯥꯃꯤꯟꯅꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ
angang hanga kaplingai aigi palen ima ai masak khangjahodre inina ibu sauna ba yolai sahi manga mapung phare babana ibu kunuma mangda pubide ai singingon masani aigi min santi kawi baba thaiba andro pakinga yu yonduna hingna bi lam phunda hona jai matangi khonglai tung inna baba nepali ningon roni basnet lorei ima tung masano pa ani phangjare baba yu thakpa himan badagi liver cirrhosis naduna ikui kuidana leikidre baba leitabadagi ima tuna aibu thina tawi ba horle inaw ani poba ngamboi ngamda boy aigi nanganda sarki saksu ima tuna sabagi aremba khara saduna yamna wana sarki ima tungi mangani gi phani phoba sunki yargana phubiba chaibiba sak phaw pijakide imanaba kayana skun sakpa uraga thamoi kain kapsaki baba gi phiroi lorba matung ima tungi lam homaki yu yumphomda lakwa naha kaya gi laigi oiba horaki noma army oiba naha kula chandraga sanai yunari mida laikai maira paibina kaina kathuki matang khargi matungda imaton ipaton anigi niwat minai khamung ngamlaktraduna aigi inigi khungi yumda halaki aigi mama angang yoramde aibu masa sanga yolaki ai laikai government school amada mahi tambo harokle matangi khonglai tungina ai metric ta first division da pass tore ini amadi maman aibu ananda singh higher secondary school da class 11 ming chanbire ai new secondary ka bhara amada leire inkhlako matam oibana ai pung wakhan basanta ge ai oiri awba khuding phajai ayemba khuding phajai sarubada hawi punamak aigi wakhan se ingaw tangawi numito nosu thili sui skun nanglora habigi matagu hobi aigi second captain skun get tam thogilai khawng duna riksha di umtharak bi academy asigi satri amada thingilami aisu sori hairam laga classroom da sangli skun class hokre recess time da ananda academy gi inigi kantinda asapot sangang imanaba gopinga loimana thak charami nasigi thodok adugi wari punamang ai imanaba gopenda tamduna tahalami kantingi masi amada sati khrasu asapot sarami yengthokubada aina second thingin kibi sati adu oiramlei imanaba gopingi matingdagi leifam maming mathapuna makhanglei maki mang apremi leifam urkon hogyan new seconda barada leibani sakka unarpa ningthi bi saktam jiban mayagi sambru joijainga bi samlang maitolon chudriba maron tarurga singmi ningon apremi nom gi ningsibe galai imanaba gopena ai anu apamba apemagi mafamda phondu pirami apemi su aina haiba yabire baragi leibamsu ibani nangnan lei aduna iskun kaba hoidi khona ibani muk chalai lambi da sana apremi no pet tobjei da santi ai di chingini nanga ige nuksinaba yagadra santina karigi yaroi nuksibada drama zat bijat khaide haibasi khangrabo apremi ado budi sumpa ato dada santina aipu thatok pirangadra kisabani santina apremi unsi ahan nuksiba sunangi aroi busunangi nangi ayini kanagi su obiaroi seitana saki oishino apemina aisu dadagi lepike ko jesus krishna saki oishino asuna wari sana lakuna iskun yore ai classroom da sang hankre after 1 years ai koi ani 11 class kare aina science stream man arts stream ibani thadok naba yadraba nuksibigi mari lainare class 12 exam pire exam lorba matungda ibani bharag yumdagi isagi leifamda hanba tarami asumna kaineram leimi kupta arogu oina March 15 2018 Seal Restaurants Infanda apremi dada exam su lore ipani inyumda hanba tareko santina hanba tare
अदो पाव फोनसिको अप्रेम दादा शांति सिरोई फेस्टिवल एप्रिल कुनगा मरी दगी हौरगा कुनगा निपान लोइगनी नंग सोइदन लापियु को सियो शांतिना सियो असुमना इबानी युम दा हनरे एप्रिल कुनगा मरी 2018 सिरोई फेस्टिवल येंबा इतोम सलमी अप्रेमीना उकुन बजादा आइबु ngaiduna lerami आइबु महाकी युमदा पुसिलमी अमदी बाबा इमागा सखना हलमी आइसु सिंगनी निंगोन मसा ओइबनिना बाबा इमाना लूना साना तविरमी इबानी अवांग सिरोई कादना निंथीजरा मालेंद फंगद्रबा सिरोई लिली इंगलमी उरखनगी सिरोई चिंगोंदगी हुमलको नामीबु नुसिना इबानीबु मावहल्ली साबी सनो ओइबगी वखल थादो फाथब ngamda wakhndagi apremi amadi ai एप्रिल की तारीख कुंगनी 2008 दा युम्बान लंबी दे खोंदार लई आई खुंगदा अप्रेमी पुदन लाग लई मामा अमदी इंगिना जात माना दब लोबगी इबानी बु इंथोक पिरमी उपाय लेत्रदना इबानी सेकुंगी का बरा लौदुन लेरमी सही अमगी मतुंगा इबानी गी नुक्सिरबा इसानपा फारी अम फंगेरी उरकुंगी बाबा इमानसु अप्रेमी अमदी आइबु लोक्सिन बिरे लेटर लाइरोगी फिवम फगनबगीदमक्ता एगी बाबा सोमथरना एबु टिकला लोललमी नोमनु थिली तारबा सुकना ममलब अहिंदा इफान तन लंबिदा टिक पुदन लाकलमी खंगौदब मिकुप्ता गारीगी शक्तिमान स्टारिंग फैन ओरपदगी लोकचप तथा सिलमी ड्राइवर अमदी शांति कोतक थोय थारमी पुंसी इरोनुंग शांति अवाबगी पोलुम कयागा पुदना इरोनुंग लुपसखी मसीदी शांति संसार थादोक्रे अदुबु मारायबु थीरबी अप्रेमी अमदी मागी मसानुपाना हलक लोइदब मपुरबु ngaiduna hingori नुसिबद जात बिजात खारिबा मनी मामा थमुइनुंदा निंगमदबगी मैसा खांगना कप हरकले मसीदी शांति संसारी अवा कुंगाई थादोक्तुना इंसिगी इरोनुंदा तिनक्रे matang asida aigi wari lechinjare diamond gi khorido mathangda muk tabirasi okram ibadau people naurem thong tail khongmal imphal west gena pathokpa wari macha malim gilandi aikoi gini silai mana laktuna hai asomna lesembi lao silai ma somna kori फरे ngasidi aikoi nahan wakai chathaduna lakpa sintha kya ki manungda pangduna ngasi sulai adubu ngasidi fare aikoi punjanduna sintha makha amu chatharasi asumna hairaki silai masina fare fare adudi mali ngambe manakta su chalasi aikoi punna pulle hairaga sintha do karino pangthokpa yaba pangthojigo asumna hairaki fare adudi lai jasu lai pullare सिलाइमा अमदी लाइजा मखोय पुना लेसेम्बी ओम सुरी अदुगा मालिंगामसु लाई मफम असिदा मखोय पुना लेसेमसु पुलरी इपन चावबी युमदा मखोय अहुम पुना जतुना इपन चावबी नाकता लाखी सुमना सिलाइमना हाय ओइपन पन अंगांसा इचासा ला अखोय लाव सिदा फमुको इपन फरे अजि पनसु नो इचासिंग लाकपा ngairaमनि अदुबु पनसु लोसलखिगे लेरो को सुमना हरकी पन आउ फनी पन लोसनबिरो असुमना पनसु लोसनबलोदना इचासा फरे लाव अदुदि चलसी पनगी मांग थारो चलसी सुम तौदना मखोय अपुनबा खुनगी मितिन पुंग मिफमदा चली मफमदुदा चतुना असुमना यौरे मितिन पुंग यौदुना खना नैनबा कया की मतंगदा मखोय खना नैनबा मतंगदा पुथोरकी असुमना हायरकी ललैमना हायरकी ngasidi aikhoina pangthoktoriba sintha asigi matangda khoi khara khaji mathang chatharaktuna lakhibani adubu hojiksu aikhoi pangthoknabi matangchi khananasi asumna haiki फरे अदुदी असुमना हरि लेसेमना होय
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯇꯥꯡꯁꯤ ꯃꯃꯥꯡꯗ ꯂꯧ ꯈꯣꯏꯗꯨꯅ ꯁꯟ ꯃꯊꯤ ꯆꯥꯏꯕ ꯍꯧꯔꯦ ꯑꯗꯨ ꯃꯊꯪ ꯑꯁꯤꯅ ꯂꯧ ꯎꯕꯒꯤ ꯃꯇꯥꯡꯗ ꯍꯨꯟꯕ ꯑꯁꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯁꯤ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯦ ꯂꯥꯏꯖꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯇꯥꯡꯗ ꯂꯧꯕꯨꯛꯇ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯅꯣꯡꯒꯤ ꯀꯨꯝꯒꯤ ꯂꯥꯛꯇꯨꯅ ꯎꯕ ꯌꯥꯕ ꯃꯐꯝ ꯑꯗꯨꯒ ꯃꯁꯥꯒꯤ ꯂꯩꯖꯔꯛꯄ ꯂꯥꯏꯖ ꯏꯁꯤꯡ ꯏꯊꯩ ꯈꯣꯡꯅ ꯄꯨꯗꯨꯅ ꯌꯥꯕ ꯄꯥꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯟꯊꯥꯁꯤ ꯌꯦꯡꯉꯒ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇꯣꯔꯤꯕ ꯂꯝꯗ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯂꯧꯐꯝ ꯍꯥꯏꯕꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯄꯨ ꯅꯥꯏꯅ ꯂꯧꯐꯝ ꯂꯩꯔꯕꯁꯨ ꯁꯨꯕꯒꯤ ꯃꯇꯥꯡꯗ ꯁꯤꯟꯊꯥꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯁꯤꯗ ꯂꯧꯕꯨꯛꯇ ꯂꯧꯄꯨ ꯈꯛꯇꯅ ꯂꯧ ꯎꯕꯁꯨ ꯅꯠꯇꯦ ꯂꯧꯄꯨꯅ ꯑꯣꯏꯔꯕꯁꯨ ꯁꯤꯟꯃꯤ ꯍꯥꯏꯕ ꯑꯃ ꯃꯊꯧ ꯇꯥꯕꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯊꯧ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯈꯟꯅꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯉꯥꯟꯕꯅ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯨꯅꯤꯡꯕ ꯁꯤꯟꯃꯤ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯃꯐꯝ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯃꯤꯁꯨ ꯑꯗꯨꯃꯛ ꯃꯔꯩ ꯑꯗꯨꯕꯨ ꯈꯨꯟꯁꯤꯗꯒꯤ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯑꯄꯨꯟꯕ ꯂꯧꯕꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯇꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯟꯊꯥꯁꯤ ꯄꯥꯡꯃꯤꯟꯅꯕ ꯑꯗꯨꯒ ꯃꯐꯝ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯊꯣꯛꯑꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟ ꯏꯄꯟ ꯆꯥꯎꯕꯗ ꯏꯄꯟ ꯀꯔꯤ ꯃꯇꯥꯡ ꯏꯄꯟꯒꯤ ꯑꯁꯤ ꯃꯇꯥꯡꯗ ꯏꯄꯟꯒꯤꯁꯨ ꯈꯔ ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯄꯟ ꯏꯆꯥꯁꯤꯡꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯐꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯟꯃꯤ ꯊꯣꯛꯇꯨꯅ ꯁꯤꯟꯊꯥꯁꯤ ꯄꯥꯡꯉꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯁꯤꯡꯗ ꯄꯥꯎ ꯄꯤꯅꯗꯨꯅ ꯈꯨꯟꯒꯤ ꯁꯤꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯇꯨꯅ ꯁꯤꯟꯃꯤ ꯊꯣꯛꯂꯛꯈꯤ ꯂꯩꯔꯤꯕ ꯂꯝ ꯃꯥꯒꯤ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯃꯤꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯩꯕ ꯍꯧꯔꯦ ꯂꯥꯏꯖꯅ ꯃꯇꯤꯛ ꯆꯥꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯨꯝ ꯊꯥ ꯌꯧꯔꯛꯄꯅ ꯃꯥꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤ ꯃꯐꯝꯗ ꯂꯧꯔꯤ ꯐꯩꯗꯣꯝ ꯅꯥꯏꯗꯨꯅ ꯏꯁꯤꯡ ꯐꯥꯒꯠꯇꯨꯅ ꯅꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯄꯨꯡꯍꯨꯟ ꯍꯨꯟꯕ ꯌꯥꯕ ꯃꯐꯝ ꯄꯥꯝꯕꯦꯟ ꯍꯨꯟꯕ ꯌꯥꯕ ꯃꯐꯝ ꯂꯧꯍꯣꯟ ꯍꯨꯟꯕ ꯌꯥꯕ ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯐꯔꯦ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯔꯛꯈꯤ ꯌꯥꯏꯐꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯑꯁꯤꯀꯣ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯍꯥꯏ ꯂꯣꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯨꯡꯍꯨꯟꯁꯨ ꯍꯨꯜꯂꯁꯤ ꯑꯗꯨꯒ ꯄꯥꯝꯕꯦꯟꯁꯨ ꯍꯨꯜꯂꯁꯤ ꯂꯧꯍꯣꯟꯁꯨ ꯍꯨꯜꯂꯁꯤ ꯑꯁꯨꯝꯅ ꯐꯧꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯎꯔꯝꯕ ꯌꯦꯜꯍꯧꯉꯩꯗꯒꯤ ꯆꯥꯔꯛꯄ ꯐꯧ ꯃꯈꯜ ꯀꯌꯥ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯂꯩꯕꯁꯨ ꯂꯩ ꯂꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨ ꯎꯕ ꯐꯪꯈꯤꯗꯕ ꯐꯧꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯌꯥꯎꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯔꯝꯕ ꯐꯧꯁꯤꯡꯗꯤ ꯑꯍꯥꯎꯕ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯀꯟꯕ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯔꯣꯟ ꯀꯌꯥ ꯌꯥꯝꯃꯛꯄꯅ ꯐꯧꯊꯣꯛ ꯌꯥꯝꯕ ꯄꯥꯝꯃꯛꯈꯤꯕꯅ ꯃꯃꯥꯡꯉꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯕ ꯐꯧꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯤꯔꯣꯟꯁꯤꯗ ꯎꯕ ꯐꯪꯉꯛꯇꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯆꯥꯕ ꯃꯊꯧ ꯂꯩꯕꯅ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯃꯊꯧ ꯄꯥꯝꯃꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯏꯄꯨꯒꯤ ꯊꯅꯝꯕ ꯐꯧꯁꯤꯡꯗꯁꯨ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯑꯩꯈꯣই ꯑꯗꯨꯝ ꯊꯤꯒꯠꯂꯁꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣই ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯧꯁꯤ ꯑꯗꯨꯃꯛ ꯍꯨꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯧꯁꯤꯡ ꯈꯔ ꯑꯃꯅ ꯂꯧꯍꯣꯟ ꯑꯗꯨꯃꯛ ꯍꯨꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯈꯔ ꯑꯃꯅ ꯄꯥꯝꯕꯦꯟꯁꯨ ꯑꯗꯨꯃꯛ ꯐꯖꯔꯛꯏ ꯄꯨꯡꯍꯨꯟꯁꯨ ꯑꯗꯨꯃꯛ ꯐꯖꯔꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯈꯤ ꯇꯣꯝꯕ ꯀꯧꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏꯖꯗ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯍꯧꯔꯕꯅꯤꯅ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯆꯕ ꯂꯥꯏꯖꯅ ꯈꯨꯃꯛꯀꯤ ꯍꯣꯏ ꯏꯕꯨꯡ ꯑꯁꯨꯝꯅ ꯈꯨꯝꯗꯨꯅ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯂꯧꯍꯣꯟ ꯐꯣꯏꯕ ꯌꯥꯕ ꯃꯈꯣꯏ ꯐꯥꯎꯔꯦ꯫ ꯂꯣꯌꯥꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯧꯍꯣꯟꯁꯨ ꯐꯣꯏꯕ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯤꯡꯅꯕꯒꯤ ꯃꯐꯝꯁꯨ ꯁꯤꯟꯗꯣꯛꯇꯅ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯏꯕꯦꯟ ꯀꯌꯥ ꯈꯨꯟꯖꯥꯗꯒꯤ ꯊꯣꯛꯂꯛꯇꯅ ꯂꯧ ꯂꯤꯡꯐꯝꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯧꯍꯣꯟ ꯐꯣꯏꯗꯨꯅ ꯂꯧꯍꯣꯟ ꯆꯥꯏꯊꯣꯛꯄ ꯍꯧꯏ꯫ ꯑꯗꯨꯒ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯔꯛꯈꯤ, ꯑꯁꯨꯝꯅ ꯆꯥꯖꯥ ꯏꯁꯨꯖꯥ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯥꯒꯤ ꯑꯗꯨꯃꯛ ꯁꯨꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯁꯨ, ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯏꯪꯕꯤꯅ, ꯑꯧ ꯐꯒꯅꯤ ꯑꯁꯨꯝꯅ ꯑꯏꯪꯕꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯐꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯉꯛꯄꯅꯤꯅ ꯐꯅꯕꯒꯤ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯂꯧꯁꯨ ꯏꯆꯦ ꯁꯣꯝꯗ ꯈꯨꯗꯥꯞꯁꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯍꯔꯩ ꯍꯧꯔꯛꯈꯤ, ꯂꯤꯡꯉꯛꯈꯤ꯫ ꯏꯆꯦ ꯆꯥꯎꯕꯤꯅ ꯍꯥꯏ, ꯍꯟꯗꯛꯀꯤ ꯂꯧꯍꯣꯟꯁꯤꯗꯤ ꯂꯤꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯈꯨꯃꯛꯈꯤ꯫ ꯑꯏꯪꯕꯤꯅ ꯍꯥꯏꯔꯦ, ꯑꯧ ꯏꯆꯦ ꯅꯨꯡꯉꯥꯏ ꯍꯟꯗꯛꯇꯤ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯂꯩꯄꯥꯛꯂꯩꯅ ꯑꯃꯨꯛ ꯈꯨꯃꯛꯈꯤ, ꯏꯆꯦ ꯄꯨꯝꯅꯃꯛꯁꯤ ꯑꯁꯤ ꯌꯥꯝꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯂꯤꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧ ꯂꯤꯡꯕꯁꯨ ꯂꯣꯏꯔꯤ꯫ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯗꯨꯅ ꯃꯔꯛꯇ ꯑꯩꯈꯣই ꯄꯦꯡꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯈꯟꯅꯔꯛꯈꯤ꯫ ꯈꯨꯡꯒꯪꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯍꯌꯦꯡꯗꯤ ꯂꯧ ꯄꯦꯡꯕ ꯍꯥꯏꯕꯗꯨ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯂꯧ ꯄꯦꯡꯕ ꯃꯇꯝꯁꯤꯗ ꯈꯨꯟꯖꯥ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯧꯗ ꯑꯀꯨꯡꯕ ꯀꯌా ꯍꯥꯟꯅ ꯄꯦꯡꯉꯤꯕ ꯄꯨꯡꯉꯨꯟ ꯄꯥꯝꯕꯦꯟꯁꯤꯡꯗꯨ ꯑꯀꯨꯡꯕ ꯁꯠꯇꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯐꯧꯁꯤꯡꯗ ꯊꯥꯕꯤꯔꯤ꯫ ꯅꯥꯄꯤ ꯃꯈꯣꯡꯗ ꯍꯧꯕ ꯐꯨꯛꯇꯣꯛꯄꯤꯕ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯇꯧꯕꯤꯕ, ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯕꯤꯔꯤ, ꯂꯣꯏꯔꯦ꯫ ꯃꯈꯣꯡꯗ ꯅꯤꯡꯊꯤꯖꯅ ꯇꯧꯗꯨꯅ ꯂꯤꯡꯕꯒꯤꯁꯨ ꯃꯈꯣꯡꯗ ꯅꯥꯄꯤ ꯍꯧꯕꯁꯤꯡꯗꯨ ꯐꯣꯏꯗꯣꯛꯄꯤꯗꯅ ꯅꯤꯡꯊꯤꯖꯅ ꯃꯀꯥ ꯂꯥꯝꯅ ꯍꯧꯍꯟꯕꯤꯔꯤ꯫ ꯐꯧꯁꯤꯡꯗꯨ ꯌꯦꯡꯕꯗ ꯃꯀꯥ ꯂꯥꯝꯅ ꯍꯧꯔꯦ, ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯐꯖꯕ ꯑꯃ ꯑꯣꯏꯕꯅ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ ꯂꯝꯕꯤ ꯐꯧꯁꯤꯡꯒꯤ ꯐꯖꯕ, ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯑꯃꯗꯤ ꯆꯥꯏꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯃꯀꯥ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯉꯤ, ꯂꯧꯐꯝ ꯀꯌꯥꯗ ꯐꯖꯅ ꯌꯦꯡꯉꯦ, ꯃꯐꯝ ꯃꯐꯝꯗ ꯐꯖꯅ ꯎꯔꯦ꯫ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯂꯧꯀꯣꯟꯗ ꯈꯔ ꯐꯔꯝꯗꯕ ꯂꯧꯐꯝꯗꯁꯨ ꯐꯒꯠꯂꯦ, ꯃꯐꯝ ꯃꯐꯝꯗ ꯁꯣꯠꯊꯔꯝꯕ ꯂꯧꯐꯝꯁꯤꯡꯁꯨ ꯐꯒꯠꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯐꯝ ꯀꯌꯥ ꯂꯧꯀꯣꯟꯗ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯂꯥꯏꯁ꯭ꯔꯝ ꯁꯥꯃꯨ ꯈꯥꯉꯕꯣꯛꯇꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯄꯥꯝ ꯂꯝꯗꯝ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯁꯥꯏꯀꯜ ꯀꯣꯗ꯭ꯔꯣꯛ ꯀꯣꯗ꯭ꯔꯣꯛ ꯂꯥꯎꯕꯤꯗꯨ ꯊꯧꯗꯨꯅ ꯃꯦꯝꯇꯣꯝꯕꯤ ꯐꯤꯡꯅ ꯂꯥꯛꯏ꯫ ꯅꯪꯒꯟꯗꯁꯨ ꯑꯉꯥꯡ ꯑꯃ ꯄꯣꯔꯤ꯫ ꯂꯥꯏꯕꯛꯇꯒꯤ ꯁꯤꯟꯊꯔꯛꯄ ꯍꯨꯃꯥꯡꯗꯣ ꯃꯈꯨꯠꯅ ꯑꯃꯨꯛꯁꯨ ꯅꯞꯊꯣꯛꯏ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯏꯃꯥꯗꯨꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯂꯩꯔꯝꯂꯗꯤ ꯐꯅꯤꯗ꯫ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯕꯗ ꯁꯥꯏꯀꯜꯗꯨ ꯊꯝꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯅ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯗꯣ ꯃꯅꯝ ꯂꯩꯍꯥꯎꯗꯤ ꯎꯍꯧꯕꯅꯤ꯫ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛ ꯃꯇꯝꯁꯤꯗ ꯀꯔꯤꯕꯨ ꯂꯧꯕ ꯂꯥꯛꯏꯅꯣ? ꯂꯥꯛꯄꯒ ꯂꯩꯇꯕꯒꯤ ꯑꯋꯥꯕꯒꯤ ꯋꯥ ꯉꯛꯇ ꯉꯥꯡꯅꯅꯤ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯣ ꯏꯃꯥꯎ, ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣꯅꯦ? ꯃꯤ ꯑꯃꯇ ꯂꯩꯕ ꯎꯗꯦꯅꯦ꯫ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯅꯤꯡꯂꯣꯝꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯂꯩꯕꯥꯛ ꯁꯣꯝꯕꯒꯤ ꯀꯔꯅꯤꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯀꯅꯥꯅꯣꯝꯅ ꯀꯧꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ, ꯑꯣ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯕ꯭ꯔꯣ? ꯃꯦꯝꯇꯣꯝꯕꯤꯕꯨ ꯍꯦꯛ ꯎꯕꯗ, ꯍꯩꯃꯥ, ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯏꯔꯣ? ꯏꯃꯥ, ꯃꯤ ꯑꯃꯇ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯒꯦ? ꯂꯩꯕꯅꯤ ꯀꯩꯅꯣ, ꯅꯅꯝꯃꯁꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ, ꯇꯥꯗꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯨ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯂꯥꯏꯔꯤ, ꯃꯣꯏ ꯇꯥꯃꯣꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯔꯨꯝ ꯍꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯩꯁꯥ ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫
पैसा खिता लौजगे लापनी हौजिक थोंगनब चेंगसु लेहौद्रे हैबा ममाना मथंद सोले इस अइगोंदसु पैसा अमत लेते कमाय तौनी मियंतुबी नंगंदा पोरंबा अंगांगतु थादुना मांगोंदा सानहलमी मियंतुबी मबुंग अंगौसना पुखरी रबदगी इरुजबदगी कखलै मियंतुबी हे उबदा मियंतुबी करी लेरगे फरकता लाइसिबो खरगना लाप याद्रो ममाना मौसनु खुमलै इबुंगो मियंतुबी होगी इबुंगोदो अरुम हौदुन लेरकपा ngasi nini himni sure hai paisa khar le madsu loina changthokre hai paisa khita pibi gisi matang duda mamon pi le hauthurei khangsin na daba saduna mem tum biya sidala ira hoi nama kari le rege suk thiengna mem tum bigi mabun khumlai manama aigi purikhauda paisa yarungani lupa lising amada mem tum bigi pibi kho ओ पैसागी लाइरा पैसागी ओइरती लेमगदब मांद्रे अंगांगी थागी फीगा ट्यूशन की फीगा थीबदा लुने संगथोखरे सिक्की म लेर मरो मेमतुमिगी मबुंग न खुमलै करी नोने हरिसिबो अदुगी सेंदुदी नंगोंदु तोंगाने पीदुदी अइगोंदे पीबुदुदी दुकान की सेंदोन लेरंबा सिंदोखरे हजिसु सुद्री अदु ओरसु कनादगी नो थीरगा लुपा समगादो ओरसु पीबी खोदना मन मन सावनी सौलांगना आइबु कदाइदगी थीरु हारिनो खुन पुंबी अहोबा मेनबदी कदाइदगी ngamगदगे लेतब खुदिंगी ngangnabदुदी अइखोइदी पेरेसु नते सेन थोपदी अमतसु याउद्रे अमदा मयाम चंगदन चारदी कदाइदगी ngamगदगे इकाइबसे खरगसु खंगनब फबनी मियंतुबी मबुंगना हे नंग नंगानी तो कनादनो नसन थीजुन चग चग nganगनो मन मन खुमलै ओ आइना हारिसिबो चिन थीबगी वारा मयक nganगनी कैनो मियंतुबी ममाना सारुना इपेमा पैसा से नंगोंदगी पिउ हाइबा नते मबुंगदगी लौबो लाक्चबनी ओ मबुंगदो आइगिदी इपुरोइबा नंगी न पुरोइबदो अदुगी इरेम खांगनी मियंतुबीसे मन मन मुखुमलै आइगदिने थावै हक्चांग अमतने नुमित खुदिंगी लेमिनरिबा इस करी वांगांगनु सीदे बुंगो नंगी नुपिना ngangliba mayamse nang tarba natra karigino tumina ukhongumna leptun leide magi nupigi wangangduda angosana tetharaduna ima mana ngangi sisu sumniba imagi bungo masi kana sunatine nangi nangana saw khibi nasanipi mientumbi adunine ima karino ai haifam khangdre kokshi yam sare kanagi wabu lawgudariba ikaibaga nungaitabaga mientumbina mittagi sintharakpa pirangdo teithokna tamo yare pibiranu ai chachakhragi करगी तामोनो कोक साबिदरिनो नेशनल लाइब्रेरी थीबी ओइखिबना तामोगी दफमदा तोनी येखरे वारो बिगनो को नेशन चचखरगी मिमतुंबिगी मबुंगना थौ इसा सादना मिमतुंबी आइदी पैसादो लेंगोदो बोय निंगुरे आई हयेंगला हांचिला लाके साउनुको मनमले हाउना ऑफिस थेंखरेने हाइबा चाक तुसु इंगलमनी चरसिलाओ मिलेम सिंगसिगा अमु ओसिनरुनु मेंतुबी ममाना पुंगनिंग नुसिना कपदुना इमागी बेमा ngaiko sakhin nabungna pidrabsu imagi leri imana soide pigani mabung angau sanana imagi leredi ngasaina pibi biadra aina kona hanjilakpu yabadubo memtubigi mamana nungai tabaga asawaga thumatkhiduna से इमागी ना कोती यालेबा दाइन से लेखिद्रबा इमा पाबुंगना आइगिदमक उनबिरखिबनी इमा पाबुंगनि खन्ना नोमि अमु येंगदुना खुरुमजरिबनी इसागी अवाबसे इमादी येंगबा ngamदेनि
इचाना चा हेलुगदबदो खनबदा इमागी तमुजे पुबु गमद्रे नंगी पुपुनी पुपुनी खन्ना पुख्रोसे इनादा यालिसे थततन पीरबनी असी हाइदुना मेमतुबिगी ममाना मनादा यालेबनाइन अनिदो थततन पीरमी मेमतुबिना अंगांगदो थमलगे चिसिलक्तुना इमा करिनो तबिरिसिबो नाकोंगदगी चिनछरकपा इतन हचांगपु मपुमांगांखरे इमागी बेमा पुख्रोसे इमागी इतैरबा सनागी नाइनसे मसीने इचाकी अवाबदो मिनजरुरो इमा आई करिबदो पुजररो चचखरगी पामलमदमदी खन्न ओनेजगे लाक्चबनी अदुफु मयुम पालबी निंगुसिंगी पामलमदम माइबसे असिरने इमा निंगुसिंगी खुरीदा फमसे इगी मरीदी लामनरमलदको इमा करीमता थौसादना मांगोंदा संसादना सानरिबा अंगांगदो नंगंदा सट हाइगतलगा इमागी बुंगो चलसी लाओ अखोई लारे खांपोक्तुदा नंगी पापुंगना अखोई माइकई येंगदना अखोने लाकपा गारमगनी मिनतुमिना अंगांगदु लखलगा नहोंगदा हापनाब होनेगिदा मिनतुमी ममाना इमागी बेमा अइना ngasi पीरबना इनसे नंग हे पुखिदना चखिब तारबदी आई भाट पापु गुदबनी मामा द चिंसिंदना कोलगा मिनतुमिना पले मिमानु सिबी मचा निंगुन सिंगी अवाबदी मामा तले खंगी हाइबदु सुमिदको मचा निंगुन सने लमदम तामना लिखरबसु मामा सिंगी थंबोइददी लिंगना सुम लई हाइबदु सिरने इमा मखोइना ngangnaribdo ताबदा मबुंग अंगौ सनाना साउना इमा नखोइना ngasi तौनरिबसे आइबु खोगोइदारिबनिको अदुना नखोइदा करिसु काना फंगोइ हाइरमलगा इमुंगनोमदा संख्रे आइगी वई मसा matang loijari mayam punamapu aroibar khurumjari Mathangna muk tabirasi Promila thoksom sapamaning lakai dagina pathokpa ori macha आइगी वारी मजागी ममिंग कोरोना वायरस की सेथे हे कना कना ले मनी सावरंगना हलबा वाहंगनी कदंगई चटके हाइबनो चक्रो चलो लोइना भरागा लौजररोय लोइना नयुम दा हनबिखरो खुरा अखोइबु चननबगी उपाय लेते मतम खरदंगदी लेथानबियु हाइजरी यारोय हरबदी याररोय चटपिरको चलो आई हंसिक का सोलोन बलागनी नखोइना थोकप चटखिगदबनी चटखरो हरबदी चटखोदना कई कांदबदा सांग चटखि युम्बुना थीना जैबा ngangbdo mani thamoida tasona thinbaga chap manana thui manigi thabak mafam adusu corona virus ki laisat asina maram oiduna pifam thokpa senpham pithoklaga thonglon khre thamoida di khanjari bani thabak tawdrabadi kari sadunna cha thaktuna leigani labulama amada lairubanu pharabani khalakhi manigi loinabina matang aduda haire moitamo akhoi khongno orabasu adum chalasiba thokloba ama lakani isorbu khramduna chalasi mani loinabigi wahai sing tabada mathongna ama lapagum taw aduga haire nambu chatpa ngamgadrane asuk lakrabsida moitamo ngamba tabane ai nahangna tawsi harpa khudima ai ngamna honagani Phare nangnambo adumna lelabadi selasi loisin luro lambida chana thangnaba thuna pumloidaba mawongda semo numit khara kuinadi soidana jangani adubu yumbugi sizinadana lairiba rikso amma lairiba sidi masi aikhoina pokhrasi ai masi ingsilukige manina rikso ado thangdoktuna kanthok nanthokhtuna yenglubada phibam phana leramba ubada Isorgi mafamda thagatsaki amarumda tombi araibasingdo yengsinki lepa hawai mangal sana loina ngauthokle sangom afambaduna konaba atagital hodokle khara amasu atagital akangba hodokle kerosene stop tenki pikthana hanjille lambida
thongba thakpa yabasu hapsille sena chanaba tumnaba hipnaba phirol yomchin punsille asumna rikshoda punamak hapsinduna isorbu lambi lamkhangda chatpada lamjingbiyu thawna pibiyu haina khuramjaraga mani tombi baragi yum adudagi ayuk anganbada thaplaba mapam lamdamgidamakta khonsa lakhre asum lakpana saragi nil khonglamba tungoinaramle khungang kaya bazar kaya ahing kaya mathang mawalna takpa lanbigi matung ina chali makhoi ani manina achikpa thugaiduna hanglai tombi nangbu warabra wadeda angangdu tungkramanle gari sida phimarak sida matomta ngaktang pothahansira yanida nate nahak sung haktang di yangna satkanidana hoi adumna tawrasira tombi phido khara inthok insin tawraga machado tumhalle mana garida inboi paiboi tawduna chali ahingi matamni manina magi nupi amasung machabu tumhallami kangidak thari man so phat humduna tali masaga nupiga na isisina tumba uraga masagidamakta tawge khankiba wakhal amadi mahaki punsigi haukiba matamdo nisinglaki mani angang oringedagi larik thawayawi mabuti maroksing phajana lei mapana sahi kudingi parika haidolokpada nga thongba pijai maramdi mangna pass orakibagini class 10 karakpada khangudana mapal laikhidraba matungda mani study da pungning changba ngamlakhide maramdi maki manaw amadi masal pigli amadi mamagi awaba obada engamdaduna mamagi mateng pangba horakhi metric thanaba form fill up tawnaba sel leiramde tokpataki adubu tombi na form fill up tawbiduna namduna parikha thanki mani honabadi khara khit watpana first division yoba ngamdana second division da mark wangna pass tawki tanjadu da tombi mikap tholoktuna mani tumlamda ubada ma amuk sangi tumbiro haiduna mani bu nanbi khot biduna tumhanki lambi chana mani pautari covid-19 gi positive oikeba mising lising trambergi chahung kun yaukhre sikhibana changa humpo sukre mioi lising amaga chama kunna phagat khre miyamna sekshinna yumdagi mapan thoktuna leibiyu social distance kakbiyu chindana to da marks upiyu lokhuba matamda khudangda natraga tissue paper sijinabiyu aduga makhum panba dustbin da hapsinbiyu khutsa toina chambiyu second kundi sengna ising amadi sapon sijinaduna hambiyu mani mobile muthalaga phurkhawda hapsinki tombinare midamo lockdown se pak hangadaba mandiko community transmission paksan khre hoi adubu khoigumba mayum chatningba miyam asidi kiningai oiriba makhoi chanabagi amadi soidana silakadabadi male wari sanadre magi thamoida wahang kaya amadi hangnari mani manangana masabu pori wakhalgi polumna ungduna chali wakhal makha tarai class 11 nauna kana gadabagi question senari manidi mamagi awaba ubada makha tamthagi haiba ngamdre matomta thenjinjai mahakti metric pass tawre manaw amasung masaldi kamdauba mani mamagi damakta mating panglge khanduna mamagi thabak subududa matung inaduna chali mamanambasing udanaba mamaibu phina kupsinduna chali madu ubada mamagi thamoisu kaidaba natte matam maduda maki makhura thokpa amana company gi security guard amadi atai thabakara lawgadawri yawningmbra hanglakhi chana thangnaba kharas kaithokraga lising ahum maridi tungsinba ngamgani haire mani irujaningbaga thonga tekpaga chamanare hoi yauge haina company duda join tawki mani gi haisingba amadi pukchel sengbaduda company mapuna nungsibiduna daita laiba talab khara henba ama
ꯄꯥꯏꯍꯟꯈꯤ꯫ ꯇꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯁꯦꯝꯕꯗ ꯃꯃꯥꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯇꯣꯝꯕꯤꯕꯨ ꯂꯨꯍꯣꯡꯈꯤ꯫ ꯃꯍꯩ ꯃꯁꯤꯡꯗ ꯏꯪꯕ ꯊꯨꯡꯈꯤꯗꯕ ꯃꯆꯥ ꯃꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯦ ꯈꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯥꯅ ꯁꯥꯕꯅꯦ, ꯇꯣꯝꯕꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯏꯔꯦꯛ ꯂꯦꯛꯊꯅ ꯎꯔꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯛꯏ꯫ "ꯃꯣꯏ ꯇꯥꯃꯣ, ꯃꯣꯏꯕꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ." ꯃꯅꯤ ꯇꯥꯗꯦ, ꯑꯗꯨꯝ ꯆꯠꯂꯤ, ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯆꯠꯂꯤ꯫ "ꯃꯣꯏꯕꯥ!" ꯇꯣꯝꯕꯤꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯃꯅꯤꯗꯨ ꯌꯦꯡꯊꯣꯔꯛꯏ꯫ "ꯀꯧꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯒꯦ?" "ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯕ, ꯑꯉꯥꯡꯗꯨꯁꯨ ꯃꯁꯥꯗꯣ ꯏꯔꯦꯛ ꯂꯦꯛꯊꯔꯦ, ꯀꯔꯤꯅꯣ ꯌꯦꯡꯈꯤꯁꯤ, ꯎꯈꯥꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ." ꯃꯅꯤ ꯃꯆꯥꯕꯨ ꯃꯅꯪꯒꯟꯗꯒꯤ ꯊꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯣ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯇꯥꯗ꯭ꯔꯕꯗ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯆꯥꯕꯨ ꯀꯟꯕꯤꯅꯕ ꯅꯤꯖꯈꯤ꯫ ꯑꯉꯥꯡ ꯃꯃꯤꯠ ꯄꯥꯡꯂꯛꯈꯤ꯫ ꯑꯗꯨ ꯃꯆꯥꯕꯨ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯈꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯁꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕ ꯃꯇꯝ ꯀꯨꯏꯁꯜꯂꯛꯄꯗꯒꯤ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯊꯃꯣꯏꯗ ꯐꯥꯎꯅꯈꯤ꯫ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯄꯥꯛꯂꯕ ꯃꯅꯥ ꯃꯁꯤꯡꯇꯅ ꯊꯟꯅ ꯍꯧꯔꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤ꯫ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯆꯨꯖꯥꯛ, ꯂꯩꯕꯥꯛ ꯍꯋꯥꯏ, ꯀꯣꯕꯤ ꯃꯈꯜ ꯀꯌꯥꯅꯤ ꯍꯧꯔꯤꯕ꯫ ꯃꯅꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯆꯥꯅ ꯈꯔ ꯐꯔꯛꯂꯕ ꯃꯇꯝꯗ ꯂꯧꯇꯥꯡꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯇꯣꯝꯕꯤꯗ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯁꯪ ꯃꯅꯨꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯊꯣꯡꯒꯤ ꯑꯍꯣꯕꯗꯒꯤ ꯎꯕ ꯐꯪꯈꯤ꯫ ꯃꯅꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ ꯈꯜꯂꯛꯈꯤ꯫ ꯂꯣꯛꯗꯥꯎꯟ ꯃꯇꯝ ꯂꯣꯏꯗꯨꯅ ꯒꯥꯔꯤ ꯇ꯭ꯔꯦꯟ ꯆꯦꯜꯂꯕ ꯃꯇꯝꯗ ꯌꯨꯝ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯈꯟꯈꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡꯗꯨ ꯐꯨꯠꯂꯒ ꯆꯥꯕꯗꯁꯨ ꯃꯁꯥ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯇꯣꯝꯕꯤ ꯃꯐꯝꯗꯨꯗ ꯂꯩꯗꯨꯅ ꯂꯣꯛꯗꯥꯎꯟ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯟꯁꯝ ꯍꯔꯤꯗꯥꯁ ꯑꯔꯥꯞꯇꯤ ꯂꯤꯂꯣꯡ ꯃꯄꯥꯟꯗꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯇꯥꯃꯤꯟꯅꯁꯤ꯫ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯀꯣꯟꯁꯝ ꯍꯔꯤꯗꯥꯁ ꯑꯔꯥꯞꯇꯤꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯋꯥꯍꯪ ꯑꯃ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯄꯣꯛꯄ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯤꯄꯥ ꯑꯣꯏꯅ ꯃꯅꯤꯇꯣꯝꯕ ꯄꯣꯛꯈꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯆꯥꯛꯊꯨꯡ ꯐꯤꯗꯨꯡꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯐꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯇꯣꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯧꯕꯟ ꯂꯣꯠꯄ ꯌꯥꯔꯛꯇꯦ꯫ ꯐꯤꯖꯦꯠ ꯅꯥꯟꯕ, ꯀꯦꯕ ꯅꯧꯕ, ꯀꯣꯏꯕ ꯂꯪꯕ ꯄꯥꯝꯂꯛꯈꯤ ꯃꯅꯤꯇꯣꯝꯕ꯫ ꯄꯨꯝꯅꯃꯛꯇꯣ ꯁꯦꯜ ꯆꯪꯏ꯫ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯟ ꯇꯥꯟꯕ ꯇꯥꯔꯛꯈꯤ ꯃꯅꯤꯇꯣꯝꯕ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯁꯦꯜ ꯊꯣꯛꯀꯗꯒꯦ ꯈꯟꯕꯒ ꯂꯣꯏꯅꯅ ꯌꯦꯟꯒꯤ ꯐꯥꯔꯝ ꯀꯌꯥ ꯇꯧꯏ꯫ ꯆꯥꯅꯗꯕꯒꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡ ꯁꯦꯟꯗꯥꯟ ꯂꯝꯕꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯎ ꯇꯪꯗꯕ ꯂꯩꯇꯦ ꯃꯅꯤꯇꯣꯝꯕ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅꯗꯤ ꯋꯥꯡ, ꯂꯥꯏꯕꯛꯅꯗꯤ ꯅꯦꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯥꯅ ꯈꯪꯗꯕ ꯍꯩꯇꯕ ꯁꯤꯟꯐꯝ ꯂꯩꯇꯦ꯫ ꯂꯩꯀꯥꯏꯅ ꯃꯅꯤꯇꯣꯝꯕꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯩ꯫ ꯃꯇꯝꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯁꯥ ꯄꯪꯆꯥ ꯆꯥ ꯄꯪꯊꯛ ꯊꯛ ꯍꯥꯏꯕꯗꯣ ꯌꯥꯎꯖꯗꯕ ꯆꯝꯖꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯣꯡꯃ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯑꯃꯅ "ꯃꯅꯤꯇꯣꯝꯕ, ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯅꯅꯕ ꯅꯪꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯌꯥꯝꯕꯒ ꯒꯥꯔꯤ ꯆꯠꯄ ꯌꯥꯎꯔꯣꯗꯅ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯅꯤꯇꯣꯝꯕ ꯅꯣꯛꯃꯤ "ꯍꯣꯏ ꯇꯥ ꯇꯣꯝꯕ, ꯑꯩ ꯌꯥꯎꯖꯔꯒꯦ." ꯃꯍꯥꯛꯅ ꯈꯟꯈꯤ, ꯇꯥ ꯇꯣꯝꯕꯒꯤ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤ ꯆꯦꯟꯕ ꯒꯥꯔꯤꯁꯤꯗ ꯌꯥꯎꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯄꯩꯁꯥꯁꯨ ꯐꯪꯕ, ꯂꯝꯁꯨ ꯌꯦꯡꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯇꯥ ꯇꯣꯝꯕꯒꯤ ꯒꯥꯔꯤ ꯑꯁꯨꯝ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯈꯨꯟ ꯊꯪꯅꯅ ꯂꯩꯕ ꯈꯨꯡꯒꯪꯗꯨꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯂꯦꯞꯇꯅ ꯆꯠꯄꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯤꯠꯇꯒꯤ ꯍꯧꯏ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯤ, ꯌꯦꯡꯕꯗ ꯁꯨꯝꯃꯖꯥꯏ ꯄꯨꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯆꯠ ꯈꯨꯗꯤꯡ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯀ ꯆꯥꯟꯅꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯃꯥꯅ ꯆꯥꯛꯅ ꯌꯦꯡꯖꯩ꯫ ꯃꯥꯅꯁꯨ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯌꯦꯡꯅꯤꯡꯕꯒꯨꯝ ꯇꯧꯔꯛꯏ꯫
ꯃꯍꯥꯛꯁꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯨꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯇꯣꯝꯕꯅꯁꯨ ꯈꯟꯈꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯖꯥꯠꯅꯣ, ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯈꯟꯕꯖꯥꯠꯅꯣ, ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯤꯡꯂꯛꯈꯤ꯫ ꯃꯅꯤꯇꯣꯝꯕ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯄꯤꯒꯦ ꯈꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯆꯤꯊꯤ ꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯒꯥꯔꯤ ꯆꯠꯄꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯗꯈꯤ꯫ ꯆꯤꯊꯤꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯧꯈꯠꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛꯈꯥꯎꯗ ꯍꯥꯞꯈꯤꯕ ꯒꯥꯔꯤꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯛꯂꯒ ꯌꯦꯡꯂꯤꯕ ꯃꯅꯤꯇꯣꯝꯕꯅ ꯎꯈꯤ꯫ ꯃꯅꯤꯇꯣꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯛ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈꯤꯕꯖꯥꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯅꯤꯇꯣꯝꯕꯅ ꯃꯍꯥꯛꯇꯨꯕꯨ ꯎꯗꯕꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯨꯝꯃꯝ ꯃꯝꯂꯕꯣꯏ ꯅꯤꯡꯕꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯃꯆꯥ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯔꯛꯈꯤ꯫ ꯆꯦ ꯃꯆꯦꯠꯇꯣ ꯃꯅꯤꯇꯣꯝꯕꯅ ꯄꯥꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯦ꯫ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯇꯥꯇꯣꯝꯕꯅ ꯃꯔꯛ ꯊꯠꯅ, ꯃꯅꯤꯇꯣꯝꯕ, ꯅꯪꯗꯤ ꯆꯨꯝꯅ ꯆꯠꯂꯝꯗ꯭ꯔꯦꯗꯅ, ꯐꯔꯦ ꯐꯔꯦ꯫ ꯑꯇꯣꯞꯄ ꯃꯇꯝꯗ ꯃꯅꯤꯇꯣꯝꯕ ꯌꯥꯝꯅ ꯏꯀꯥꯏꯅ ꯒꯥꯔꯤꯒꯤ ꯃꯇꯥꯏꯗ ꯆꯤꯊꯤꯗꯨꯕꯨ ꯄꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯄꯤꯈꯤꯕ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯁꯨꯒꯥꯏꯅ ꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯤꯡ ꯕꯂꯥ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯕꯥꯃꯣꯟ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯖꯥꯇꯤ ꯇꯤꯟꯅꯗꯦ ꯍꯥꯏꯔꯒ ꯃꯅꯤꯇꯣꯝꯕꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯍꯤ ꯆꯦꯜꯂꯕꯖꯥꯠꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯕ ꯕꯥꯃꯣꯟ ꯅꯤꯉꯣꯜ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯅꯤꯇꯣꯝꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯏꯅꯣꯠ ꯍꯥꯞꯂꯛꯈꯤ꯫ ꯑꯁꯨꯝ ꯆꯍꯤ ꯀꯌꯥ ꯃꯅꯤꯇꯣꯝꯕ ꯕꯂꯥ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯛꯈꯤ꯫ ꯖꯥꯇꯤ ꯃꯥꯟꯅꯗꯕꯗ ꯃꯅꯤꯇꯣꯝꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯏꯅꯣꯠ ꯍꯥꯞꯂꯛꯈꯤ꯫ ꯑꯁꯨꯝ ꯆꯍꯤ ꯀꯌꯥ ꯃꯅꯤꯇꯣꯝꯕ ꯕꯂꯥ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯂꯛꯈꯤ꯫ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯃꯔꯤ ꯊꯝꯕꯒꯤ ꯕꯂꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯛ ꯃꯈꯥꯗ ꯕꯂꯥ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯂꯦꯞꯇꯕꯗꯒꯤ ꯃꯅꯤꯇꯣꯝꯕꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯕꯂꯥꯅ ꯎꯅꯕ ꯄꯥꯝꯈꯤ꯫ ꯕꯂꯥꯅ ꯈꯟꯈꯤ, ꯑꯩꯅ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯔꯨꯔꯒ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯑꯋꯥ ꯇꯦꯡꯕꯥꯡ ꯅꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ? ꯑꯩ ꯃꯥꯕꯨ ꯎꯅꯗꯅ ꯏꯊꯟꯇ ꯊꯋꯥꯏꯁꯤ ꯊꯥꯔꯁꯤꯔꯥ? ꯃꯥꯅ ꯃꯩꯇꯩꯅꯤ, ꯑꯩꯅ ꯕꯥꯃꯣꯟꯅꯤ, ꯑꯅꯤꯒꯤ ꯋꯥꯡꯂꯕ ꯄꯟꯁꯤ ꯀꯔꯝꯅ ꯂꯥꯟꯒꯅꯤ? ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯆꯩꯔꯥꯛꯈꯥꯗ ꯕꯂꯥ ꯍꯥꯎ ꯎꯔꯣꯡ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯜ ꯂꯥꯡꯗ ꯊꯨꯔꯕ ꯁꯉꯥꯏ ꯑꯃꯒꯨꯝ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯂꯥ ꯃꯅꯤꯇꯣꯝꯕꯒ ꯎꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯕꯂꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯇꯦꯡꯊꯥꯗꯨ ꯇꯥꯔꯨꯕꯗ ꯃꯅꯤꯇꯣꯝꯕ ꯕꯂꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯑꯍꯜ ꯑꯍꯨꯝ ꯕꯂꯥꯒꯤ ꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯕꯂꯥꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯅꯤꯇꯣꯝꯕꯒꯤ ꯑꯍꯜꯕꯨ ꯐꯥꯎꯈꯤ꯫ ꯂꯣꯏꯅꯅ ꯂꯨꯄꯥ 50,000 ꯄꯨꯔꯛꯎ, ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯤꯔꯦ꯫ ꯂꯣꯏꯅꯅ ꯃꯤ ꯑꯃ ꯐꯥꯔꯕꯅꯤꯅ ꯁꯦꯟꯐꯝꯗꯨ ꯃꯥꯟ ꯆꯥꯡ ꯌꯣꯟꯗꯨꯅ ꯕꯂꯥꯒꯤ ꯌꯨꯝꯗ ꯄꯩꯁꯥꯗꯨ ꯊꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯏꯁꯤꯡꯗ ꯂꯩꯇꯨꯝ ꯊꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕꯂꯥ ꯃꯅꯤꯇꯣꯝꯕ ꯎꯅꯕꯒꯤ ꯋꯥꯐꯝ ꯌꯥꯝꯅ ꯇꯥꯝꯈ꯭ꯔꯦ꯫ ꯊꯣꯡꯂꯣꯟ 7 ꯂꯣꯟꯕꯒꯨꯝꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯒꯤ ꯂꯩꯀꯥꯏ ꯅꯤꯉꯣꯜ ꯑꯃ ꯕꯂꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯃꯉꯣꯟꯗ ꯄꯥꯎ ꯀꯌꯥ ꯍꯥꯏꯖꯩ, ꯉꯝꯖꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯧꯖꯩ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯃꯅꯤꯇꯣꯝꯕꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯂꯥ ꯑꯍꯜ ꯂꯃꯟꯅ ꯀꯔꯤ ꯑꯀꯥꯎ ꯍꯩꯕꯨ ꯄꯤꯖꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯇꯥꯈꯤ꯫ ꯃꯅꯤꯇꯣꯝꯕ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯕꯒꯨꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯈꯥꯡꯈꯤ꯫ ꯁꯤꯔ ꯐꯥꯎꯕ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯥꯎꯕ ꯉꯝꯂꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯃꯣꯏ ꯐꯥꯊꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯖꯇ꯭ꯔꯥ ꯀꯥꯏꯔꯦꯀꯣ ꯈꯜꯂꯨꯕꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯄꯨꯟꯁꯤꯗ ꯅꯤꯁꯥ ꯑꯃꯠꯇꯒ ꯅꯛꯅꯗꯕ ꯃꯅꯤꯇꯣꯝꯕ ꯑꯋꯥꯕ ꯀꯌꯥꯗꯣ ꯀꯥꯎꯅꯕ ꯌꯨ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯍꯥꯏ, ꯋꯥꯔꯦ ꯅꯨꯡꯁꯤꯒꯤ ꯌꯨ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯒꯤ ꯌꯨ, ꯃꯥꯇꯅ ꯑꯩꯒꯤ ꯑꯋꯥꯕꯕꯨ
पोथाहली निशा खुदिंग कुइरकलगा फरकते मणितोंबा साइकिट्रिस्ट नारखी अमुक फबा अमुक हौबा मागी फिबम सोचिलकले अदुबु हिंगदबदी यादबनिना मसाना ड्राइवर होइना हानुगुमना गाड़ी चटपा अदुदा बलाबु निंगसिंग गाड़ी चटपा अदुबु बलाबु निंगसिंग खुदिंग माकी नुंसी लैना हौरखी निशा लेप्तुना सिजनरखी अदुगा नुंसीबा कया कायनखरबसु अपाम्बा कया अमा थेंगनरई हाइबदुनी मणितोंबा असुम गाड़ी चटपदगी अरुणाचलदगी ट्राइबल निंगोल अमा नुंसिनदुना लौरलमी यामना तमथिरिबदी मणितोंबा बला नुंसीबा कावबा ngamnaba इदाक यु थक्चिल्लपदगी साइकिट्रिक्स तौरक्तुना थांग पाइदुना मिंगोंदा ताइनबा हौरखी माना ngauroppada lanjadrabi singmi ningol dubusu hatkani haiduna tanabi maki masani leiro phauba balagi wakhal kaudi magi gyan tarakpa mikupta tanthokpigrabi singmi ningol dugi mayum yaunaba naw tongduna ahing kaya wana arunachal tana magi nupibu kauba chali nongma magi nupina maibi sel hunbada मीगी पोसेम लई लाई खुरुम थोक्सी हाइना मखोई अनि खनै लोइनाना लाइपोट तिनपोट लांगी हयेंग नुमित फै खुरुमनबा अदुबु लाइबक थिबदी अहिंगदुदा मणितोंबा मसागी अनाबदु हौदुना थांजौ अमा पाइरगा मागी निंगाइदना तुमलिबी नुपी थांग अदुना मफम कया यालमी मतंगदुदा महाग ज्ञान तारकलमी मागी नुपीदु महांगना हालबनी खनकी मरमदी ई मरक्तुदा मागी नुपीना ओलिबदु उबदा मणितोंबा आई हिंगुदना करी कानगनी आई सिरगे खंदुना खुदै अमना मंगत कीरगा खांगेन थौरी यान्दुना सिजरमी मतमदुदा सिफात्रिबा मागी सिंगमी निंगोलदुना इबोतो मणितोंबना थौरी यानबदु ओकी मागी नुपी सिंगमी निंगोल कसिंग ज्ञान मांगखरे मियाम चंगदुना हॉस्पिटल दा पुखी कसिंग ई कापतुना ज्ञान तारकलबदा हंगलखी वांग अमा थांगी चैना मरक्तगी नुंसी वांग अमा आइगी इपुरोबदु कमदोखरबगे आइगी इपुरोबदु कमदोखरबगे ताहनजखिबा वारी मसा सिगा लोइना लोइजरे लाइपाक पुनिमित खुदिंगी थमजबा सेरेंग वारेंग पाथोकपगी थौरम